ꯀꯩꯅꯣ ꯑꯄꯨꯟꯕ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯒ ꯃꯤꯌꯥꯝꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯦ ꯉꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯊꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯒꯗꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯧꯕꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯦꯜꯍꯧꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯖꯨꯟꯒꯤ ꯇꯥꯡ 10ꯁꯤꯗ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯅꯥꯏ ꯆꯠꯄꯤ ꯏꯃꯥꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯆꯥꯛꯌꯥꯝ ꯄꯣꯛꯄꯤ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯄ ꯑꯗꯨꯒ ꯁꯦꯝꯕꯤꯕ ꯐꯅ ꯃꯆꯥꯁꯤꯡꯕꯨ ꯑꯣꯏꯅ ꯁꯦꯝꯕꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯃꯔꯤ ꯇꯥꯔꯕꯁꯤꯡꯗ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯁꯦꯜꯒꯤ ꯃꯅꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯌꯥꯟꯒꯤ ꯄꯤꯗꯅ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯟ 10ꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ ꯑꯃꯒꯤ ꯁꯖꯤꯕꯨ ꯊꯥꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ 14 ꯄꯥꯟꯕ ꯁꯤ ꯐꯥꯎꯕ ꯃꯅꯨꯡꯁꯤꯗ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏ ꯊꯧꯍꯜꯂꯤꯕ ꯈꯨꯗꯣꯜ ꯇꯝꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯏꯔꯩꯃ ꯂꯩꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯦꯟꯗꯣꯜꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯝꯃꯒ ꯏꯄꯥꯆꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯏ ꯊꯧꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤꯁꯤꯡꯗꯨ ꯏꯕ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ 2018ꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯏꯝꯐꯥꯜꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯏ ꯃꯔꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯧꯖꯔꯒ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯇꯝꯕ ꯍꯣꯜꯂꯤꯕꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯑꯗꯣ ꯍꯟꯗꯛꯁꯨ ꯄꯥꯡꯊꯣꯛꯅꯅꯕ ꯑꯩꯅ ꯃꯊꯪ ꯄꯥꯡꯊꯣꯔꯛꯄꯗꯨꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯑ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯈꯤꯇꯪ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯅꯖꯔꯒ ꯇꯧꯕꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯂꯥꯏꯆꯠꯁꯤꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯆꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯤ ꯄꯨꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯋꯥꯍꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯤ 5-10 ꯁ꯭ꯋꯥꯏꯗ ꯆꯠꯄ ꯅꯠꯇꯅ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯅ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯇꯧꯅꯕ ꯑꯃꯗꯤ ꯖꯨꯟꯒꯤ 12ꯗ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯗꯣꯜ ꯇꯝꯃꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯈꯨꯗꯣꯜꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯁꯨꯔꯒ ꯆꯥꯕ ꯁꯨꯖꯔꯒ ꯋꯥꯅ ꯆꯥꯕ ꯑꯋꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯑꯁꯥꯝꯗꯒꯤ ꯂꯥꯛꯏ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗꯒꯤ ꯂꯥꯛꯑꯒ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1-2 ꯐꯥꯎꯕꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯚꯔꯥ ꯋꯥꯏꯔꯒ ꯂꯩꯕꯁꯤꯡꯗ ꯌꯥꯝ ꯋꯥꯅ ꯁꯨꯔꯒꯗꯤ ꯆꯥꯒꯗꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯣꯏ ꯁꯨꯔꯒ ꯆꯥꯒꯗꯤ ꯐꯪꯉꯒꯗꯤ ꯆꯥꯒꯗꯣꯏꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯤ 500 खतंग हेल्पना अखोना चेंग केजी 5 पीबा अदगी हवाई केजी अमा दिलौ दो थाव थुम पीदना अदमाना तौर कांदा अखोई खतंग अखोई ngमजब कंट्रीब्यूशन खरा हाइतारे मदु तौजबगी अखोई द खतंग मदुमा तौरे हौजिक सु लेबसिदे अखोई करी तौगदगी हाबसे अखोइना सजिबु खदोल तो ए मदुदा पीगदौबा जुन अथुंद ट्वेल्थ पीगदबा मयामसे अखोइना याम बनतबा अखोई कान पला नि की चांगदे अखोइना मयामसिदे अखोइना खदोल तौगिबा अखोइना थमजबदो हौजी चंजिबसे अखोइना हौजी अखोइदि सेमिलोंदा मी पान तांदबा अदुगा लमदमसिदा नुपीसिंबु हक्दबसि नुपीसु मीनी अखोइ अमत थौना पुन्ना चंजिमिनबा खुनाइसिगी वाटयाम मेखतमिनबगी अदुगा हाइबे याम कन्ना होनजरी हौखिबदा अखोइ अपुंबा अमा सेमगा अखोइ लेव खुनाइ कंदब तिल हाइना अमा सेमगा लमसिदा हौजी नाबदगी मपानदगी पिरेइबा चेंग चाकसिंसि चाहि कया पिरगदोइनो तंबा ngamde लोसलकने अदुना अखोइसे या तगाई फदना अखोइसे मिपान तांबा हाबजे हौजी हौजी चाबसे मपानदगी मिपान तांग अदुना हौजी अखोइना लोकताक प्रोजेक्ट सिना लापसिदा लोकताक प्रोजेक्ट की कनसी प्रोजेक्ट सी ओरपदगी ngasi अखोइ लमदमसिदा मांगाइबा मयामसे मियाम पुन्ना खमिना अखोइना करी थंगाम लौबा याबगे अखोइ सेमिलोंदा मिपान तांगना बलौ उगदरा नत्रगना अखोइ कनोदा अखोइ फारसर तोगा द मियाम खनेसी अखोइ हौगिबा ममांगी था कनदगी हौगरे हौजिसु तमना तमना अखोइ अवेयरनेस प्रोग्राम चसिनबगी हौजि लॉकडाउन लोइराबना अखोइ प्रोग्राम चतपगी दाजाबु अखोइ लौरानी खाने होय इसे खंजनिबा अमना नसाई अखोइ सजिबु खुतम तदबा हनकी सहीगी पैसा अखोइ सेन थमजबसिंदु अखोइ लैतबा अवाना ताबसिंदा कोविड-19 मायुकी मायुकनना को मामोइनना मखोइदा खितंग अवाबा खुननबा लोपसिगी माइकेदगी अखोइ मतेंग तौरेना हाइबिलेको अखोइना सजिब खुदोल तबसिदा
ꯀꯌꯥꯃꯨꯛ ꯑꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯀꯌꯥꯃꯨꯛꯇꯤ ꯂꯥꯛꯄꯤ ꯃꯃꯥꯡꯒꯤ ꯍꯧꯕ ꯆꯍꯤꯗꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯗꯤ ꯃꯤꯁꯦ ꯀꯩꯅꯣꯃꯨꯛ ꯃꯣꯏ ꯃꯄꯥꯟꯗꯒꯤ ꯃꯤ 50 ꯈꯛꯇꯃꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤ 200 ꯈꯛ ꯊꯧꯔꯝ ꯂꯥꯡꯉꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯈꯤꯇꯪ ꯍꯦꯟꯅ ꯃꯤꯌꯥꯝꯗꯤ ꯍꯦꯟꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯁꯥꯝꯗꯒꯤ ꯕ꯭ꯔꯃꯥꯗꯒꯤ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯦ ꯃꯤ 500ꯃꯨꯛ ꯂꯥꯛꯄꯒꯤ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯁꯤꯡꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯔꯦꯟꯖ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯂꯩꯉꯥꯛꯀꯤꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯅꯥꯏꯖꯟꯁꯤꯒꯤ ꯃꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗꯨ ꯁꯝꯖꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯧꯔꯛꯄꯁꯤ ꯃꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯛꯎꯒꯗ꯭ꯔꯥ ꯃꯥꯡꯈꯩꯗ ꯃꯁꯤꯡ ꯍꯦꯟꯒꯠꯅ ꯂꯥꯛꯀꯅꯦꯅ ꯇꯥꯛꯄꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯁꯨ ꯍꯔꯥꯎꯕ ꯑꯗꯒꯤ ꯁꯝꯖꯟꯅꯕꯗ ꯍꯦꯟꯅ ꯃꯔꯤꯗꯨ ꯆꯦꯠꯁꯟꯅꯕꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦꯅ ꯈꯟꯖꯩ ꯑꯩꯅ ꯇꯁꯦꯡꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯜꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯣꯏꯕ ꯃꯄꯥꯟꯗ ꯂꯩꯈꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯣꯁ ꯋꯦꯜꯀꯝ ꯂꯥꯛꯑꯒ ꯈꯨꯗꯣꯡꯊꯤꯕ ꯅꯠꯇ꯭ꯔꯒꯅ ꯕꯜ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯀꯜꯗ ꯑꯩꯈꯣꯏ ꯃꯤ 5 ꯑꯃ 10 ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯀꯜꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯏꯀꯜꯗ ꯊꯧꯂꯥꯎꯅ ꯍꯥꯡꯉꯒ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛ ꯑꯔꯩꯕ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯂꯩꯅꯅꯕꯒꯤ ꯑꯗꯨꯒꯤ ꯑꯦꯔꯦꯟꯖ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯤꯜꯂꯒ ꯂꯩ ꯃꯣꯔꯦꯗꯒꯤ ꯂꯥꯛꯄ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯑꯁꯨ ꯉꯥꯏꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯑꯝꯃꯤ ꯃꯣꯔꯦꯗꯒꯤ ꯂꯥꯛꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯏ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯥꯛꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯤ 8 ꯂꯩꯕ ꯌꯥꯎꯏ 9 ꯂꯩꯕ ꯌꯥꯎꯏ ꯃꯤ 4 5 ꯂꯥꯛꯄ ꯌꯥꯎꯏ 9 ꯂꯩꯕ ꯌꯥꯎꯏ ꯍꯧꯖꯤꯛ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯅ ꯑꯩꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯤꯕ ꯋꯥꯍꯪ ꯈꯔ ꯍꯪꯕꯤꯕ ꯇꯧꯃꯤꯟꯅꯕꯁꯤꯗꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯁꯤꯡ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯁꯤꯡꯅ ꯃꯌꯨꯝ ꯌꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯋꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 9774579634ꯁꯦ ꯁꯤꯗꯩꯁꯤꯗ ꯇꯧꯕꯤꯔꯒ ꯅꯠꯇ꯭ꯔꯒ ꯏꯀꯜꯒꯤ ꯀꯩꯅꯣꯁꯤꯗ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ 0 ꯃꯥꯏꯜꯗ ꯀꯤꯂꯣꯃꯤꯇꯔ 1 ꯂꯩꯕꯗ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯦꯡꯅꯅꯕ ꯑꯃꯗꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯁꯨ ꯑꯅꯤ ꯑꯣꯏꯔꯁꯨ ꯂꯩꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯤꯌꯨ ꯑꯗꯩ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜꯂꯣꯟꯗꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯂꯩꯕꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯂꯨꯞꯁꯤꯒꯤ ꯄꯥꯟꯗꯝꯅꯦ ꯍꯥꯏꯖꯅꯤꯡꯏ ꯀꯩꯒꯤꯅꯣꯗ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯂꯩꯕꯁꯤ ꯃꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯝꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯁꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯥꯎꯊꯔꯤ ꯁꯨꯃꯥꯏꯅ ꯁꯤ ꯈꯟꯖꯩ ꯑꯩꯅ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯈꯨꯗꯣꯜꯁꯤꯗ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯒ ꯑꯇꯣꯞꯄ ꯀꯔꯤ ꯑꯥꯏꯇꯦꯝ ꯁꯖꯤꯕꯨ ꯈꯨꯗꯣꯜꯗꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯥꯛꯏꯕꯁꯤꯡꯗꯨꯗ ꯉꯝꯖꯕ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯟꯕꯇ ꯑꯣꯏꯔꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯔꯁꯨ ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯃꯝꯒ ꯈꯨꯗꯩ ꯃꯄꯥꯜ ꯑꯃꯃꯝꯒ ꯇꯧꯏ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯉꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤ ꯈꯨꯗꯩ 9 ꯇꯧꯔꯀꯥꯟꯗ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯍꯥꯏꯅ 2020 ꯍꯥꯏꯅ ꯊꯥꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯨꯔꯤꯠ ꯑꯩꯈꯣꯏꯒꯤ ꯇꯨꯖꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯅꯠꯇꯕ ꯇꯨꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒ ꯑꯍꯟꯁꯤꯡꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡꯗꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯃꯄꯥꯜ ꯑꯃꯃꯝꯒ ꯄꯤꯅꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒꯤ ꯐꯪꯁꯟꯁꯦ ꯄꯥꯡꯊꯣꯛꯄꯁꯦ ꯀꯔꯥꯏꯋꯥꯏ ꯖꯒꯥꯗ ꯏꯝꯐꯥꯜꯒꯤ ꯀꯔꯥꯏꯋꯥꯏ ꯖꯒꯥꯗ ꯄꯥꯡꯊꯣꯛꯄꯁꯦ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯍꯦꯛ ꯒꯣꯕꯤꯟꯗꯒꯤ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄꯒꯤ ꯑꯗꯨꯒ ꯁꯅꯥꯃꯍꯤꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒꯤ ꯀꯩꯅꯣꯗꯨꯗ ꯂꯝꯄꯥꯛꯇꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯨꯗ ꯏꯁꯇꯦꯖ ꯑꯣꯏꯔꯒ ꯂꯝꯄꯥꯛꯇꯨꯗ ꯀꯥꯟꯗ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯖꯤꯕꯨ ꯈꯨꯗꯣꯜꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯧꯔꯤ ꯍꯪꯒꯦꯟ ꯆꯣꯡꯕ ꯍꯥꯏꯗꯅ ꯍꯪꯒꯦꯟ ꯆꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯜꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯔꯛꯑꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯍꯪꯒꯦꯟ ꯆꯣꯡꯕꯁꯤ ꯂꯥꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯀꯨꯏꯅ ꯅꯠꯇꯕ ꯄꯨꯡ 1ꯗꯒꯤꯅ 2 ꯐꯥꯎꯕ ꯈꯛꯇꯪꯒꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯅ ꯍꯔꯥꯎꯖ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯇꯧ ꯑꯩꯈꯣꯏ ꯎꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯤꯡꯁꯦ ꯅꯝꯗꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯍꯜꯂꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯍꯔꯥꯎꯖꯕꯗꯨꯒꯤ ꯈꯜꯂꯨꯔꯗꯒꯤ ꯃꯈꯣꯏꯗ ꯑꯩꯅ ꯑꯃꯨꯛꯁꯨ ꯃꯌꯥꯝꯗ ꯃꯣꯏꯗ ꯆꯠꯄꯗ ꯁꯤꯜꯆꯔꯗ ꯆꯠꯄꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯄꯗ ꯃꯣꯔꯦꯗ ꯆꯠꯄꯗ ꯕ꯭ꯔꯍ꯭ꯃꯥꯗ ꯆꯠꯄꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ
तौबीरक्पा नुसीबा अखोइगी लमदमसी मखोइगी कई हानि अखोइना बिनामु चले मखोइ सिदे लादा लाइबा मी हादना अखोइगी सिदे मखोइना लापगे हरावदो लाइबातगी मी लाबने हादना मखोइ जगेला खोबाइरा खोइरम बसिदा ए थामोइ ting ting law मखोइना खोइरम बसिदा बा तुसुनि ता ini aduna yamna नुसी हादा yamna tuk lau bam su pu e sina ti ja mi ta sang sang ui mi tong ma da se koi wari la ni tan li la da koi ui ko atu ki mai di akoi gi mai dei le bak si atu pa wang ma da mani pu gi wang da ba koi rei sa sin na atu ki ma ting chi na de gi si de gi la ko mi sing si de gi yam nung si na ta wi taram taram ta wi du ga si ma pham si dang tang lak sa di ka na khan cham yaw hai adu na di hujiki sajibu khudol taw ba hai ba nu mi se ma si da bu ngai na le ba am le long ga dai asuma si yam sieng abane hauji makoi na mamang de di ko mamang ni jahi sing da makoi mapan da le sing na manipur da la awa ba ya ma kai do de gi koi gi ka no ni ga khan ba do ma du khan da koi na si da ga la ka na koi na mari ma ni ga tham moi gi loi na taw ri thak se koi na loi na chen ma chap to chong ga khan de ma ka koi na to ma ting pang ga to si da ba makoi na harau ba de do handa ki sanji ku khudol pang thok ta ba da phang na mang ba du châu ba mang la ma 사각자를 Masih isi unajaduna isi lagi khangningba of kayam ngmkhre matam suda Iramdam Kanba Apunba haiba basu matam suda miyang di seba to bomi ngabo obi aduga isi busu lesa singda haiba sena sina anana thaga ba phungtok sari matam suda isina satharakpa Iramdam Kanba Apunba ki na kedegi jangselko khunjang kudimak ai koisu inba ngabo isagi punopu amukhan